Manipur Circle Newsna ngasi numidang uramda phone ki pawsi da yawba I pawsing myam da pijari helmet uptabasing lising kun gi fine lawragani lambi gi khudong tiba thodok thorakpada aswapan amasung asiana yahondanabagi pandamda July 10 dagi anoba traffic act ama chanaba horagani laibak ki mafam sin mathungna chanagadoriba ek asigi matung ina helmet uptaba gari masa thobasing lupa lising kun manga gi fine thialagani hairi Gari macha thobasing tangai phadana helmet uptaba yahandanabagi pandamda akhanaba thourang asi lakulakpani thourang asina maram oraga lambi gi khudong thiba thokpa matamda asopan yawba amasung mi sibagi jang handhalagani haiba report amana phongdokli report amagi matung ina lambi gi khudong thiba thokpa matamda siriba punba mi gi masing asi sada kunthadi makokta sokpadagi sibani Laingakna lambi gi khudong thiba thodoksinda mi sibagi jang handhanabagi pandamda nauna ek ama pass tawduna July 10 dagi sana hannaba thourang lokholakpani laingakna lokholakliba thourang asi maikai kya dagi yaningdaba masung yaningba phongdoknarakli mioi kharana laingaki anoba thourang asi sakolakpa tarabasu atopa mioi kharana di myam dagi sel chauna fine oina khonggatpagi thawong asi asuma thawsil nate haina phongdoknarakli maruoina lairaba mioi singda anoba ek asina asoba se theng ama piragani hairi mamangda traffic ki chana kalon kaya semduna lambi gi khudong thiba thodok singi thokpadagi sang handahanaba masung mi sibagi sang handanaba tharong kaya paikhatpa laikhre adubu hairiba chana kalon sing adu matam khara kak ngakna chanaramlaga matungda myamna thawainaraktabadagi mawong ama mayak sengna uba phangi haina maikai kyadagi phongdoknarakli handaki oinati laingakna lokholakliba thourang asi mapung phana mai pakhanamagi pandamda mangjawna gari macha thauriba mioi singbu wakhal tahanaba mafam kyada paksanna awareness campaign pangthokadori Israel na Iran gi Ayatolla Khamenei hatnaba thourang touramle Israel amadi Iran gi marakta sokna khibal lan manungda Israel na Iran gi supreme leader Ayatolla Ali Khamenei hatnaba thourang touramle tongan news channel singda piba interview amada Israel gi defense minister Israel Katzana hai Khamenei na mafam amada lotuna laikhibadagi mahakpo hatnaba thourang thabakta onthokpa ngamkhidabani karigumba mahakki lotpham adu khangnamba tarabadi Israel gi lanmi singna mahakpo soidana halamgadabani lal manungda Iran gi supreme leader hatnaba honakhi haina Israel gi maikaidagi phongdorakpa handakna ahanbani hanadi Israeli defense forces amasung intelligence agencies singna Iran gi maruina nuclear infrastructure singda attack chathabagi wafam oina pangthoktuna lakibani Israel gi defense minister na hai thourang punamak loiraba matungda Ayatollah Khamenei na bunker amada changlaga lotuna laiki mahaki lotpham adu Israel gi intelligence agency na sapchana khangba ngamdaba maramna mahakpo hatnabagi thourang adu thabak oina pangthokpa ngamkhidabani hairi karigumba mahaki lotpham khanglam matarabadi mahaksu soidana halanggadabani haiki Kukino winger ki driver passenger sing phudarakpadagi tangkhul sing mai hauna saure chenaba sing pung kunmari gi manungda puthoktrabadi Ukhrul District ta kuki sing changbada athingba thangbadori Imphal Ukhrul lambi gi Mongkot Sepu village mapada ngarang Imphal dagi Ukhrul tamna tharokpa winger ama kuki sing na khamlaga driver ama de passenger sing phudarakpadagi thawongbu tangkhul naga sing gi tongan balup sing na yaningdaba phongdoknarakli katho katamnau longi president masungmi jingkhai lup asigi general secretary Ungmayung Sayai Tangkhul Naga Valley Students Association ki President Mathingso Jajo amadi Lup Asigi General Secretary Gorngasan Muibana punna khojek piraga thadorokpa chirola mana hai driver amadi passenger sing minungsi yaudana phudarakpagi thodokta chenaba kuki proof sing mioi sing pung kunmari gi manungda potoktrabadi National Highway 202 gi Imphal Ukhrul lambi paringda kuki sing chathoksa sin tawbada athingba thambaga loinana Ukhrul District ki mafam amata da kuki sing changba yahloidori Imphal Ukhrul lambi paringda leiba lan pamba kuki singna lambi asida chathok chasin tawriba myamda kai hobagi thodok handakna ahan manate haina palladuna cherola sina hai Imphal dagi Ukhrul tamna passenger sing tungnaga thorokpa winger ama ngarang Mongkot Sepu village yorokpada masing yamlaba kuki singna khamlaga winger gi driver amadi nupi passenger ama tamthina phorokpadagi aso apan nangle Mongkot Sepu village ki sipna yungauraga passenger singda kihan khanghanbagi thawong chatharakhiba adu khwaidagi akanba mawngda kandem tawi hairi ing tapa pibam lehenaba matam sangna honaduna laklaba su kuki singna atopa purupta kaihauduna ing tapa pibam kaihenaba honare haibagi khodam mayak sengna phangle haina
पल्लदुना चेरोल असिना हाई कुमजा लिसिंग अनि कुलहुमदोगी मे अहुमदगी हौना कांगलुप मासेल नुक्सी सानाना हिंगमिन्नादुना लमदम असिदा इंग तप्पा फिबम लेहनबा होनादुना लाखिबनी अदुबु कुकी फुरुपकी मियोई खराना होनबा पुंबा अरेंबा ताहंदुना लाखली फुरुप अनिगी मरक्ता नुंगाइनदनबा थोरकपा याय हाइना सिंगनबदगी तांकुल सिंगी एपेक्स बॉडी ओरिबा तांकुल नागालोंगना प्रेस रिलीज अमदी अल्टीमेटम क्या थमखिबा तारबसो इम्फाल उख्रुल लंबीदा चथोक चसिन तौरिबा पैसेंजर सिंगदा इतत ततना अपनबा पीबगी थौदोक थोकली असिगुम्बा थोहनिंगदबा थौदोक सिंग मखा ताना थोकतनबा तांकुल नागालोंगी लुसिंगबा सिंगना कुकी विलेज शिप सिंगा वरी सानदुना यासिनबा पुरखिबा तारबसो नेशनल हाईवे 202 गी इम्फाल उख्रुल लंबी परिंगदा खुंदारिबा कुकी खुंजा सिंगना यानखिबा वफम थौसादबगी मयक सेंगलबा खुदम उबा फंगले वरिलिबा फिबम असिदा तुमिन्ना लैसिनबा ngamlaktabadagi imphal ukhrul lambida ngarang winger driver amadi passenger sing phurakpada senaba mioi sing pungkun mari ge manungda puthokna ba khangalakli karigamba wafam asi thausa da thoklabadi matung tarakpada pamda ba thodok sing thorokpa yai hairi madudagi handoktuna national highway 202 ge imphal ukhrul lambida kuki sing chathok chasin tawba thingjinba ga loina ukhrul district manungda kuki amata jangba ya handana ba thourang phawba lakholakpa yai hairi pungkun mari ge matam tha khiba asi phawbada mathau taba thabak पाखलक्त्रबदी मखा ताबा हेना कनबा एक्शन लौखलकनी हाइरे